Arambai Jungle Headquarter gi Army Chief Asem Kanan Phakibagi Mayukta 18 numitani gi oiba Manipur shutdown maram oraga Zeron district su 80 gi members sing amadi Mera Pabising su khongjang asida saruk yaduna mai pakna shutdown ni khongjang thingchili shutdown maram oraga kathel hangna kide dukan sing thonglona ki lambi saruk ta mi kya chana kide ban sagol pasingna lambi da thorak tuna mi chatpa amadi lambi thingbi tabak kya chathagi shutdown gi matangda Mera Pabil jingbi e bimolan phongdokibada Jiribam da leiriba Mera Pabi khoina Arambai gi icha Asem kan Phakibu condemn tawi atu the condition amata yaudana ma pu thadok pe kadabani numit tarani gi shutdown aikoina mapung pana sagali PR la kuta Arambai icha singna khulai loina sinaki loina condition amata yaudana Arambai chengko loising phaba punba tawroi haina su yanaki balaiki adu ngasidi icha sing phaba punba tawli besi aikoina mama amoida yaningde nungaite tu matamda icha kanan condition amta yaudana thadokpiro haina phongdoki Numitarani Arambai Tengona ban lauthoki bagi matungina Jereban district ta ATM de Mara Pabisingna phongna thoroktuna ban tawringi ngarang Jerebam gi lamkhai kechal manakta Jeregat Kasara Sam romdagi koki nupa macha ani na drugs porokpa phaki batana ngairingai saragasida ngasi nungthil pung ani makhai rom tabada Jereghat Kasara Sam romdagi drugs porokpa naga nupa macha ani Jerebam gi bobra BSNL office manakta ATM de Mara Pabisingna Faraba matung Jiri police station nakre Faraba nupa macha ani adudi Tamenglong district ki Toksem subdivision gi manung chana laiba nungkau kundagi thangsit lung kamai apopa digai lung kamai amadi mansi kamai ato apopa sugai lung kamai kawi hairi Audi Arambai Tengol amadi Mera Pabi singna ban manung sida nungkau dagi ni haibak isan pa ani kamai masani hai makoi ani wanglom dagi pot puraga habadi nisa puraga lak macha ka konana lak pada akoi myam na phare ba mioi ani ache akoi na kai matat macha da tek ta kai da ba khuba che ba yaw da na akoi na Jirbam police station da china khrani makha ta ba action di police na lobi ra sanu waina ajadi adu tawbatabu achumaina ban gumba lebaki irang thokpa matamda mama pa oiba singna su macha singbu section na senabi sumaina thador aga akoi machan communal oiba irang thorokani thoroktan irang sidagi thoroktan ba akoi tanminasi haiba wafam simba su ai thamjage Hauzik New Delhi da laiba BJP Manipur Pradesh ki President A Sardana Luchingba delegation team amana Bharatiya Janata Party ki General Secretary Organization BL Santosh unaki bagaloinana Hauzik lamdam asida tholib irang amadi rajniti ki oiba issue singi matangda kopna kwa khanakre hairi pawse asina phangba pawgi matung inadi ngasi BL Santosh ka unaki baduda BJP Manipur Pradesh ki General Secretary K Sarad amadi P Pramananda Meteshu Saruyaki A Sardana Luchingbuti Maduna Hauzik Manipur tholibi irang asigi matangda kupna pawdungki pawdamadu puning changna tabaga loinana maki maikedagi Manipur myam gi damagi yakfanaba lokatpa yaba thabaksin mapung phana lokhakani loinana mari lainaba minister singda su taksingani haiba wafam sing phongdoki hairi Haukiba pung kun mari gi manungda laiba asigi oina anobu covid ki case chahumgo humbutra nipan thengna ki baga loinana hauzik phawada covid ki case asi punna lising taruk hen khre haiba matam asigi manungda covid na miyoi taruk sikhre pawasina makatan haribana haukiba pung kun mari asigi manungda Karnataka da covid na miyoi oni Kerala da miyoi ahum aduga Tamil Nadu da miyoi ahum sikhi Kerala na khwadigi wangna anobu case chamaga nifumari thengna ki baga loinana masigi hek mathangda Gujarat amasung West Bengal na oiri amaromda haukiba pung kun mari asigi manungda covid narakiba miyoi chatret ka yankai hundoi recover tawkhre sahi asigi January amadagi hauzik phawbada covid laichen sikiba masing asi punna humpu manga sukhre Tonena hauzik phawbada leba asida covid ki active case asi lising taruk chamaga kunthrom doi sure Hauzik Manipur da aduki matik leita da view amada miyamna layingi cherak asida center gi BJP gi luchingba singna kaurupadagi Manipur gi hana gi chief minister Nongthomam Biren amadi Rajya Sabha gi MP Ningthau Leshem Basana Jawba ngasi nungthil pung amaga minute 15 tabada flight da Delhi gi tamak Imphal thadokre
ex minister amadi MP Ningthausan Laisemba Sanajabu Anina Impal International Airport Joropada permission hangbu hangi pokum pireduna NBR na phongdokibada Manipur gi irang asi yamna lubu phibam amada leire aikhoi yamna haisingna amasung pungning phatharaga khongthangsi haina miyamda appeal tawki loina chaliba Delhi gi khongset asida center gi luchingba sing unaduna wari sanaraga Manipur gi irang asi atu matamda warushina mapuruni mataksin gani miyamna tanja asida ngahak ki oba wafamda chathaba pendaba nungaitaba sing leiraba supuni wakhal phathaminaba changi haina appeal tawki ex chief minister N Birena permission da phondokibada Manipur gi hojik oirakliba phibam asida miyam thangadu khongthang asi karino haiba monna khangba loinana apunbagi pangal thona sagarminaba changi haina su phondokki Eco Network Manipur gi president Sinthang Amba Laisramna press ta sumna khanghalakli kunmari rak subo oina Eco Network Manipur na Go Green Go Clean campaign ama Directorate of Environment and Climate Change ga khusam nazaraga pangthokchaba adugi makha tarapoina dump site oriba mafum asida lakcharaga plastic waste kharada orabasu recycle tawnaba sel onthonabagi collection tawjabani aikhoina haijaningbadi mafum asida dump site oibiragasu mai thadokpiganu mai thadokkiba taragadi amuhana recycle tawbi khutong chaba leiroi aduga masina loina chakpasu natabanina hena mosilakpa aduga mafam asida leiriba wasting asi loisindaba recycle tokthokta taragati masina lebak leihauda sohlakwa kanda laina china kaya ama nahalakpi yai mafam asida su mai thariba si lalga chatpata sor phunba sor honbada awaba ama oire check suba chatpa low suba chatpada aduki mati khudong chado helli mafam asida dump site oibiriba sina haidokpa khak oiba recycle yaudaba taragadi aikhoida amang makaya ama pirakani loinana mai thadokpa asinasu anusita gas oina maikhu oina yaukhraga aikhoida cancer fawba nahalakpa yai me betanatana jiba panba kaya amasu manghalakani haibagi akibo fauzai aduna aikhoi khudimak hojikti plastic amadi atai waste khudimak loisinaba honaba aduga kanaba hiramda sijinaba natragadi mangjaba oirakani handaktasu ising ichau thokle plastic na chingba atai waste mayam ama khong phunjinbadagi khusengbi ichau tholokpa khanda meyer kayada awaba piri masidagi gyan taminaraga khangminaraga plastic amadi atai waste asi kanaba hiramda sijinaba haiba khaktana environment kan mangamgani loba nanba lamdam ama ohinba ngamgani haiba si khanbiraga lainga khaktana tawba ngamloidabanina aikhoina su isagi thodangni khanna loba nanba lamdam ama ohinba environment kan bada aikoi khudimak saruk yaminarsi haina phongdorokni